ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯈꯣꯏꯔꯝꯖꯔꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕꯅꯦ. ꯑꯗꯨꯗꯨꯒ ꯁꯤꯡꯖꯨ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯦꯟ ꯀꯩꯀꯩ ꯇꯧꯔꯒ ꯀꯥꯂꯦꯖꯥ ꯃꯦꯠꯄꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇ ꯇꯧꯔꯒꯅꯦ ꯁꯣꯌꯥꯕꯤꯟꯒ ꯇꯧꯔꯒ ꯃꯦꯠꯄꯅꯦꯕꯀꯣ. ꯑꯗꯨꯒ ꯀꯣꯠꯅꯕ ꯍꯪꯒꯥꯝ ꯈꯔ ꯌꯥꯎꯔꯦ. ꯑꯗꯨꯒ ꯆꯝꯐꯨꯠ ꯌꯥꯎꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯣ ꯑꯗꯣ ꯊꯣꯡꯕꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ. ꯁꯤꯅ ꯆꯅꯝꯅꯦꯕ. ꯍꯥꯎꯋꯦ. ꯆꯥꯔꯦ. ꯍꯥꯎꯋꯦ. ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ. ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ. ꯁꯣꯌꯥꯕꯤꯟꯗ ꯑꯗꯨꯗ ꯐꯨꯠꯂꯒ ꯁꯤꯡꯖꯨꯁꯦ ꯀꯩꯅꯣ ꯇꯧꯅ ꯁꯣꯌꯥꯕꯤꯟꯗꯣ ꯐꯨꯠꯂꯦꯗꯅ ꯑꯗꯨꯗꯨꯒ ꯇꯤꯜꯍꯧ ꯃꯅꯥꯒ ꯉꯥꯅꯨꯁꯤꯒ ꯇꯧꯔꯒ ꯍꯤꯟꯖꯥꯡ ꯃꯍꯤ ꯈꯔ ꯍꯥꯞꯄꯒ ꯑꯂꯨꯒ ꯇꯧꯔꯒꯅꯦ, ꯑꯂꯨꯗꯤ ꯁꯤꯒꯤ ꯍꯤꯟꯖꯥꯡꯒꯤ ꯑꯂꯨꯁꯦ ꯁꯤꯒ ꯇꯧꯔꯒ ꯃꯦꯠꯄꯅꯦꯕ. ꯈꯨꯍꯥꯎ ꯑꯃꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ. ꯆꯅꯝꯅꯦ ꯍꯥꯎꯋꯦ.
คนทำไปใช้เนี่ยทำอะไรช่างมาครับผมพยายามขู่ข้อมตัวนั้นฉันอยู่ที่ห้องทอดมะม่วงชายมะม่วงมาทักจนอย่างนี้น่าจะคนละมันจะจะหาปากกาซาเดี๋ยวพวกจะอาลูกันนะครับที่จะมองก็ใส่ดูดิmagari 난 투리네
그러면 비디오 잘 친절하게 비디오 생긴 따디 subscribe 참여하고 뭐 like comment. 그래서 내가 참여해 볼까? 그러면 bye bye.